Handaki ichaw aduna Imphal East District ki Kongbo Uchekon Part ki lawpari kaya pat pumduna mangle. Amadi World Food India Ing Sinikun mga da Manipuri food industry singna achawba mafam ama kanba ngamle. Kurum Jere, ISTV Pau meeting Tabiri Papum Namapu Taram Nok Jere, Pau Sandok Nipizere. Handak Thok Hiba Ising Ichaw Aduna, Imphal East District ki Kongbo Uchekon Pata Leba, Lawpari Kaya Pat Pumduna Mangle, Yum Kaya Hogzik Fauba Changba Yadre, Lawmi Sing Pok Takut Hable, Makogi Awaba Kudong Chataba Kaya, ISTV News Tab Fongdorakli, Hiramasida Paudam Ama. Aina hojik laijariba mafam asi Imphal East District manung chana leiba Uchekon haiba mafam asidani ISTV News na mafam asida akoi handaki ising isauchina thumgraba matungda koina salaga yengkhilaba matamda hojik akoina Uchekon part haiba lokon sida laga yengma matamda haukiba numit kharigi mamanga thokiba ising isau aduna mafam asidla leiba lawpari humpugi mathakta aikoi tharamba phausingi satpa horakanda aduga pomba horakanda noinamak ising hina thummaga hajiksi patlaga mangaga leire sahi asigi oinadi aikoi wana honariba lomi singsina subnigi phau meruk ama phawba lokpa ngamgani haibigi thajabadu leitre haijaba tare aduna asigumba awaba mayok narabal mafam asigi lomi shelnaw sing asigi awaba sing asigi mathakta aikoi mafam asigi akoibada leireba yum kayasu aikoi haukiba ising isau aduna ising thumningi badu ngasi phawba aikoi ising si chenthok ngamdabadigi lidaga leiba ising yauri maram maduna aikoi mioi kharasu hajik rilik kyamta leiba adumak thengnari haijaba tare asigumba aikoi gi yam thawai nungai taba lawmi singi wana sahi amagi asawana thajari ba phawsing asi noinamak patlaga pummaga mangba asina hajik lawmi singna thengnari ba khudong sadaba sing kari kari no aduga makoina mari leina ba government amasung aikoi concern authority da kari kari haining bagi haibagi matang da aikoi ISTV News da wafum kaya fongdorakli Andaki isau thok ibse sina andak chai sigi manungda aniak subone lo pandri gi mamangda amka thwe ade lo balmatung gi lo satpa pomba horo salak pakra hor pasida amka tumjale ma se akoi lo uriba kangu singsi gi punungda yamna awaba nungai taba ma dipoi ma si matang da sarkar na kai mateng kra dipi haninge adugo khwaji maru na khona pienda bomana ketirok kendagi jaga da chai ama makhai ja ohundak thona kailga se miam prasasingda da awa pesi jo koi ketirok emile bu so koi pienda poi koi di lo uraga ta service government service to hodre lo sing uraga ka sujan namjar ka ngasa ba hingma ba family ni aduna koi da yam soi chahi khudingi dum nong tari khudingi dum ising ji kai lere bako koi sarkar no ro amano ro mateng khara tawra ko laga yung kai se semdok sunjin leidana ko adum su to honinge ba hoji hoji ising kange ha jo koi ising ji loina boro law leibi dei lobuki manam nam thibane ade angang macha chen da di phaba angang macha ngai su manam nam thi na doine ba aduna yarga de khoi su yum je dum miyeng changaninge tare adu hojik ju phalang ke ningai baga yung kai ju na tai cha da baga ka mayam na yengjam biraga changba yana ba khona ba kido khara chembi ba chabi tasengna sahi simakta anirak thokpa habase ekoi Uchekon yam thina effect tawi mayam thumnabadi nimini humni khak thumane ekoi di more than 12 days hena thumabnina mana masing kari kara lo sing thumgi bijing je totally pat pa haitare masigi potchi precaution oina ekoi gi concern MLA thongam bi sojina ekoi gi lambi mapan je thongat pidana ki kanna sembiri asi damkadi am thagat chaningi aduga Ketrigaw romdagi lakpi ising ni maru oina masi tawbase suna asom nakan thangwa torban ji jo koi semhanning bagi apamudu ekoi de leijai manghiba lawsi paisa yam mangbanina masi sarkar na khitang compensation kharga ju pihaningi loina na saisida relief camp dilairiba singsigi awar apa plus health camp kumba sinbiraga ekoi saisida leibe laina tina yaw singsi check angtang tawthokpiraga madu health camp kumba sinbiraga aduga maru oina amuksu masigi pochi luoi khra matungda patkhirba pungkhirba lawpham jingsida kari thaba yabagi akoigi ningdam lawroke haitare samna haikanda hawai thrak thabani khangde nimilei thabani khangde adagi hangam thabani khangde madugi darkar lebising sarkarna yingsin biraga madugi oba chapchaba mateng du panghaningi yum kaisi hujik ta sengna haikanda phalang ningai khre kuina leramina aduna imung changba je yadre adagi leiba floor do ta sengna haikanda lekai awaba lekai oibnina paka amta ayambo oide aduna lambi kano imung se but law haitare aduna sangba haibase awaba madi oiri hujik saba thakpadi hujik ekoi ge lekai na
donation hapirei council MLA nasu hapirei council pradhan nasu hapirei SDC na matiang tawbire aduna huji huji ti salai adubu sina satisfy oibdi oidi yana yana sinba adu oiri haitare matangi lakadaba sahi singda handaki thokraba ising ichaw asi amuhana thoktanaba gidamakta malilenaba authorities singna akoi thabak paikal hanibagi apam asu phongdurakli adubu haidiba lomi isilnaw sing amasung ising na thunjimbadagi awaba mayuk nariba miyoi sing asina phongdoliba apam sing asi akoi lengang amasung malilenaba authority na thabakta onthorakadra onthoroidra haibadudi akoi mayam punna yengminaba tari ISTV pawgi damakta cameraman ji gagan sharma garin pawjamdariba kumarjit wahingbam ISTV news usiakon part Imphal East district. Ministry of Food Processing Industries na sinduna New Delhi gi Bharat Mandapam da chathariba marisuba World Food India English ngani kunmanga da Manipur gi food industry singna achauba mafam ama kanbangam le handaki chahi asida Manipur government na achauba mafam ama kanduna partner state ama oina serugyari Processing for Prosperity haibasida Manipur gi food processing industries packaging innovation gi matangda Indian Institute of Packaging gi director oinamba Professor NC Sahana asigi kun mangada wangangke Manipur gi department mari trade commerce and industries horticulture agriculture amasong forest department gi apun bastol tara tarukna sarukyari GI tech fanglaba process tawraba uhai wahi kayamaromna ayengba singi pokning chingsele kachagi komla chak housing usoina chingba polam sing malim gi miam na pamna lainari local liquor amasong chakhau miam gi ahenba demand lairi thauramasi hayeng lotion gani haire Production sigi quality yengaga mina ginger fresh adagi ginger raw chicken order me amma supani aduga turmeric akoi lagado manipur khai lagado turmeric sigi powder form adagi fresh adagi finger hai sigi order so delhi dagi adagi Jharkhand dagi order kangni aduna chikumba ikenama trade commerce and industry na sindi na tudiyaga chumagi kodong jaba yodagi kodong jaba adugo order logagi kodong jaba ni indama department ru anada thaga jadi matin chumba entrepreneurship support to base epi ganwa na hajari Directorate of Environment and Climate Change na Nation First at 75 campaign ki makhada school da green education program ki sarukam oina Directorate asigi office complex da consultation workshop pangthokre tharam aduda Manipur Pollution Control Board ki member secretary Dr. W Roshan Samagra Shiksha Manipur ki assistant program officer Loitongbam Bizeta Environment and Climate Change Director Dr. T Brajakumar tongan tongan ba school singi mahiru sing NGO sing amade atai agency singi miyoi sing sarugya ke akoi begi phibam bukanduna thamnaba environment education program gi makhada hagwalagliba tungi mirol oirakadoriba mahiroi sing da taktuna nauringai degi hauna makoida masigi wakhalon asi leihanna pandamda atai agency mayamga tanaraga punna pakhatmina bani thauram khak launch toba natana masigi pandam fangna bohonaba maru oi haike 1980s the pokpa mi magi punsidna hinga kanda mana 60 70 years urukata 60s the pokpa ikoi business sabi kasi 60 urukata de akona thengri base na si aigin chahi yakri subadi na musa thengri base na si nasi nga koi ba nga de hek magi starting day one de pokna thena base na musa sabi sa ke la bagi okre kham war ba intentional brand for weapon hegel bagi degradation gi disaster gi mayam su awaba mayam phagi ba khudi mok se bin sahi ya kai mu ga ka kon but nasi koi ba ngang di ma di he ko de dewa de ho problem angang sing sa biodegradable plastic sino hai angang no biodegradable plastic to kai no khang de kamai sin de family de na biodegradable plastic kai no khang de kamai sin de no akoi na masile sa mo akoi expert ko do chung tapi ne school sin de ken sa ko biodegradable plastic kamai to ni kamai to na tummi je khangani kari chemical ha ba ma tumni karam chemical da masi tum moi ko lo ye se ko na loina angang jin han tapi bom change ba only then mana ngasagi magi environment magi surrounding chindira mana mayam no sandu itu ne ba sum mayam si angang jin da tapi bom changi mayam ta ko pa to se
ꯑꯩꯈꯣꯏꯅ DIY activities ꯍꯥꯏꯁꯤ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ environment education program-ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯤ Thaubal District ki manung chena leiba Hairok Part 1, 2 amasung 3 da leiba Lengaki amasung Lanai Mahiloisang Khudimakta Hairok Apunba Club ki Thaumi Singna Yengshinba Haukre Haire Mahiloisang Sing Yengshinba adugi matangda Hairok Apunba Club ki President Wahengbam Jibana Hairok ta Government Higher Secondary School ama High School ama galoinana Private English School Primary School punna kunmuklei Hairib School Sing asida grassroots tegi hauna Hairok ki Mahiroi pumna magta hana leijaraba quality education dagi ahongba kaya laktuna school singna quality ki mahot quantity leina ba honarakpana chingba kaya lakpadagi khongchet asi ahan begi oina tangai fadana haubani haike khongchet asida school singi principal headmaster amadi oja singa punna phaminaduna quality education purakna ba hotna minana ba wari sanare khongchet aduda Hairok Apunba Club ki Thaumi Sing amadi executive members kaya su serukya ke English ni kun mari deki chatnaba haukiba criminal law ahumgi matangda law enforcement agency oina leiriba police personnel gi refresher course pangthokre Imphal West District Police ki SP gi mitek makhada city police station sinduna city police station gi complex ta pangthokpa refresher course aduda OC yaula station asigi officer personnel marfu romna serukya ke refresher course aduda panel lawyer Imphal West advocate Salam Devananda Singh na resource person oiki advocate Salam Devananda Singna India ki anoba criminal law ahum the Bharatiya Nagarik Suraksha Sanhita the Bharatiya Nyay Sanhita amasong the Bharatiya Sakshya Adhiniyam hairiba law ase English ngani kun humdoida puthoklaga chatnabana English ngani kun marigi July tang amadagi chatnaba haukibane anoba criminal law ahum asina the Bharatiya Nagarik Suraksha Sanhita 2023 na CRPC 1973 the Bharatiya Nyay Sanhita 2023 na IPC 1860 aduga the Bharatiya Sakshya Adhiniyam 2023 na the Indian Evidence Act 1872 gi mahut silli anoba law sing asi chanaba haubaga iroinana criminal case amaga mari leinana accused ama faba FIR panba investigation na chingba asida ahongba leire maram asina law enforcement agency oina leiriba police department ki officer sing personnel sing na case amaga mari lenana thabak paikhatpada law asi khangba tangai fade haike Chahi tarahumdoi khakta ngairiba Jiribamgi relief camp ta leiba nupamacha ama thauri yaduna sirame haire Jiribam police teki fangba pauda leikhidraba nupamacha adugi maming Urembam Angamba chahi taraga humdoi apokpa wai Romeo lamtai khunai Jakuradhor Boro Bekra dagini English ngani kun humdoi degi thoglakhiba kanglukpi irang na baram oiraga Jiribam Higher Secondary School da leiba relief camp ta changjafam lauduna leirakhibani ngasi nongalamdai pung anirom tarakba aduaida Police na asib hakchang lokhalaba matung Jiribamgi ningsing khulda leiba Jiri Hospital da pukhalaba matung Silchar Medical College and Hospital Gungorda postmortem gi damak pukre tagdog asiga mari leinana leikhidabagi mamaga unabada lai haraubadagi pung 13 da halaklaba matung ahingda mamana ihan hana thauri yalaga leiramba thengnakhibani haire Album da mata iru jalo daga mai cha to ninhin na baro da cha tre ba de baro hum mama na ba mo hal ko sanda da cha ko ga tho e un mari manga cha mi na re juga mama ai lai khum ni pa kun ka ki wai ai na mo phagi ta khel ba ai pa cha ka ri chu ga pa ga na ma lai je li kem na tara na ai na nga na ba mama kun ga tan do ta a kha ku ai na ai na phagi do ne ba tara ta te ni ga photo ti ra ba Sri Satya Sai Seva Organizations India amade World Heart Federation makhada Sai Satya Sai Seva Organization Manipur nasindna numit humni chatharakpa World Heart Day gi thoram Kaisampat Lairanjam Community Hall da pangthokre miyam da heart ki laina dagi karam na ngakthokadage haiba awareness pibaga loinana khongchet amaga su chatkiba thoramga mari lenana Sri Satya Sai Seva Organization Manipur State President Chanabam Phagoni na haikibada India da leiba state khudimakta Sri Satya Sai Seva Organization na senduna World Heart Day gi thoram asi pangthokpagum Manipur da su miyoibada heart ki maru oibasing asi haugalakliba angang singda khanghanaba pandamda khongchet asi pangthokpani haike India gi state khuding makta
hariba celebration asi yawbo ina ngasi asi Sri Satyasai Seva Organizations Manipurna Bharat Pumbagi Pangtho iba asigumlaba World Heart Day asigi rally ase nomaizing numit asida numit ahum asidagi lokhalaga tang 25 se All India gi oina chatliba rally asida ekhoi gi Manipur su asigumlaba prithvi pumbagi oina yamna maru oiraba heart ki maramda awareness pinabagi damakta angang singi oiba rally asi organization asina sinjaraga mayamda karam tauna ekhoi gi heart ase fana thamgadage amadi heart ki laina dagi ngakthoknabagi ekhoi karam tauna sem sagadage haibado ekhoi punna khangminanaba rally ase sinjabani Paugi marak thana tema break amata longminase Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break imatong taram nok chare pau makhata na pizare Library and Information Center Kakchingi Auditorium gi Sarukhara Electric Short Circuit na maram oiduna ngasi ayuk anganbada mai na chakre mai adu auditorium asigi ground floor da leiba legal aid clinic ki kadagi haurakba oigani haire mai adu library asigi special Sunday sarugya balakba mahiroi singna thengnarakpadagi laikai miyam da pau pibadagi Kakching Folksupat laikai gi miyam amade Friendship Sporting Club ki thomi singna amade Kakching Fire Service na angamba upai sizinaduna mai adu kanbangam ke mai chakba aduda legal aid clinic amade press conference ki room sing mathak yauna ka ani asida leiramba pochai sing ayambana mai na chakre amade auditorium asigi sit singi saruk tangkhai ama mai na chaktuna amanga ta thokan kre haire Lamyanba Hizam Irabot ki Wakhalon Haurakliba Mahiroi Singh Mirol Singh da Yaikai Hanbagi Wakhalon da State Level Sport Painting Competition ama ngasi pangthokre Lamyanba Hizam Irabot Ningsing Lob NHINL na sinduna Khongman Mangjil da leiba Mangjil Community Hall da pangthokpa ahanba State Level Sport Painting Competition aduda Mahiroi Marfurom na serukya ke Lamyanba Hizam Irabot ki Wakhalon adu ayekba lai oina utlu haiba theme da category ahum thokna khaidoktuna pangthokpa competition aduga mari lenana Lamyanba Hizam Irabot Ningsing Loki President Thangjam Subhas Chandrana Lopasina Laibak asi awaba taraba matamda miyam gi damak pangba yaba mateng pangduna lakli ngasi pangthok liba competition asi maru oina haurak liba naha singda Hizam Irabot ki wakhalon amade fidam adu Yakai Hanbagi Wakhalonda Pangthokpane Matung Tarakpadasu Lup Asina Miyamgi Pangba Yaba Mateng Pangna Bohonagani Loinana Lamyanba Hizam Irabot ki Wakhalon amati Fidam Miyamda Khanghanaba Leptana Hona Kigani Haina Mahagna Makhata ke Lani matamdagi aikoi unjunna baya de yu wakhalon lai ko sen pullaga iramdam kannaba changjung jarakhi adu makhata boina sendandal roikanda aikoi Naharun sing sempat tapi ada Naharun kerja ada hadana koi football gi Naharun player sing sempat cari kematang dah tunggu umbi sing sulai susu mathok tai hadana koi nangasi ahan ba mahin masih dalam tersangin jadi pungkang amoy nangasi si pangkok cakap ni. Ngasi pangthok liba painting competition asigi makok mathang taraba singi result tha asigi kuntra da lup asina sinduna pangthok kadoriba Lamyanba Hizam Irabot Ningsing Thoramda laukthokpaga loinana manamathom yenthokani haire Khumpui Charitable Trust Hezamarana Tripura gi Saknairaba Ayiba Langonjam Birmangalda Chandumani Devi Krishna Kumar Dev Burma Smriti Puruskar Inglisingni kun manga piduna ikai khumna kre Kok Borok Lolgil
amana Manipuri aiba amada piba ahan manani West Tripura district ki Sidai Mohanpur gi Hezamara Larima Rongmari Nok English Medium School gi multi-purpose community hall ta pangthokiba school asigi chehi gi thoramda Manipuri amasong Banglalol anida sakhanglaba writer L Bermangal da mana asi khutsinake mana asida lengyan citation amasong sel oina lupali sing tara yawi mana asi Kokborok folk singer Sukhumani Dev Barma busu pidunai kai khumnake mana asi Ravindra Kishore Dev Barmana magi mama mapagi mingda katpani haire Manipur Amateur Bodybuilders Association की मीटिंग मखादा लमयानबा जिम यारिपोकना सिंधुना निपान सुबा स्टेट लेवल मिस्टर लमयानबा अमसोंग तारामाथोय सुबा मिस्टर यारिपोक गेस्ट प्राइज बॉडी बिल्डिंग कॉन्टेस्ट इंग्लिश निकुन मंगा ngarang नोंगपोक निंगथौ यूथ एसोसिएशन की संगलेंदा पांगथोक्रे ऑगस्ट जिम की कैथे लाकबा मालेमगान बना मिस्टर लमयानबा अदुगा लमयानबा जिम की पुथेम कमलना सीनियर मिस्टर यारिपोक इंग्लिश निकुन मंगा की टाइटल सिंग लौक्रे तारामाथोय सुबा मिस्टर यारिपोक कॉन्टेस्ट की मेंस फिजिक की दा A3 फिटनेस की MD अनाशना अहानबा जूनियर मिस्टर यारिपोक की कांगलुप्ता A3 फिटनेस की MD अनाशना अहानबा सीनियर मिस्टर यारिपोक कांगलुप्ता लमयानबा जिम यारिपोक की पुथेम कमलना अहानबा स्टेट लेवल निपान सुबा मिस्टर लमयानबा कॉन्टेस्ट की स्टेट ओपन मिस्टर लमयानबा इंग्लिश निकुन मंगागिदा ऑगस्ट जिम की कैथेलाकपा मालेमगान बना अहानबा स्टेट लेवल मास्टर कांगलुप्ता हरक्यूलिस जिम की PH जयंतना अहानबा स्टेट लेवल मेंस फिजिक टोल कांगलुप्ता मसल्स फैक्ट्री की लेमा पोकपम अभिषेक अमसोंग युमनाम रोबर्टना अहानबा शॉर्ट कांगलुप्ता एक्सट्रीम फिटनेस की परबी चंद्रना अहानबा कांगलुप अनिमा की ओवरऑल दा मसल फैक्ट्री की लेमा पोकपम अविनाशना ताखे लोइशिलकपदा मरोइबा पाव अमुकना पिजरे हंदकी इचाव अदुना इम्फाल ईस्ट डिस्ट्रिक्ट की कोंगबो चेकोन पाट की लौपरी कया पट पुमदुना मांगले अमदी वर्ल्ड फूड इंडिया इंग्लिश नि कुन मंगादा मणिपुर की फूड इंडस्ट्री सिंगना अचौबा मफम अमा कनबंगमले हौजिक फावगा नास्ति बिना संदोक चबा मणिपुरी पाव मतंग से लोइजरे मिलिंग ताबिरी बपम नमको अमुकना खरम जरे